मोलेस्ट तौनब होनबद यादे हाइदुना नुपी अमा ट्रेनदगी काउथखरे यामना तांगना थोकपा अमदि ताबद नुवाइतब थौदोकसिंगी मनुंग चन्ना ngarang numidag masagi chahi 30 rom surabe nupi ama achenba train amadagi nupa amana molest tawna honaba matamda yadabadagi kautharam le haire amadi hairiba victim nupi adu asokpana maram oiraga laikanaba ngamdana sikhre haire laibak thiba thokdok asiga mari lenena police na phongdokibada nupi adu mahaki sahi 9 lom suraba machanupa ga loinana red cut tagi mahaki mayum tohana da halakpagi lambi da thokdok adu thokibane nupi aduna tonglakiba train ge daba aduda miyoy ahum khaktamak tonglakhe madugi khudong chaba lauraduna daba aduda tonglakhiba nupa amana nupi adubu molest tawna bohonakhe maduda nupi aduna yadabadagi ngahak muknaraba matung achenba train adugi thongdagi nupi adubu kauthakibani haire thogdok asiga mari lenena Fatehabad police chief antha modi na phongdokibada thogdok adubu hakthengna uhoba laikhidrabi victim adugi machanupa na phongdorokibagi matungin na nupa aduna mahaki mamabu train dagi kauthakraba matung nupa adusu train dagi matomta songthahoki hairakpadagi thokdok thokpam oiramba yai chingnaba mafam aduda police ki team ama chatuna yengsinke police na mafam aduda sathakiba thiba humbagi thabakta nupi adugi phibam songna thengnabadagi hospital da pukhatuna laikanana bohonakhe adum oinamak nupi adu laikanaba ngamdana sikhibane madugi matung makhata na police na sathakiba thiba humbagi thabakta ngasi ayuk thokdoktuda chenaramba yai chingnariba miyoy adusu thengnakhe mahaksu soktuna leirambadagi police na treatment gidamak hospital da pukhatkibaga loinana mahaki mathakta case ama register tawkhre haire nupa amana Argentina ki vice president Hatnaba Hotnakhre Adubu Nongmei adu Maru Chatlu Yakhidre Argentina ki vice president Cristina Fernandez de Kirchner nahan sagol sel numitta nupa amana Maru thanna halaba Nongmei amana mahakpu kamna bohonrakhi Adubu Nongmei adu Maru Chatlu yakhidabadagi asoy angam thokhaudre haina official singna phongdokkhre attack aduna Argentina amasung akoiba region aduda political gi ungkhanaba wangna laidiba du utle nupa amana Argentina gi nupi vice president adugi makokta Nongmei amana maton onsin duna namkhi amasung trigger adu singkhe Cristina haujiksu hingle madu haujik phawba chapchana khangba ngamdriba maram kharadagi ne Nongmei adu kapa yakhide haina television da piba warol amada president Alberto Fernandez na haikhe topa nakandagi logo footage amana Fernando Endrosavag Montiel kauba Brazilian national amana Nongmei trigger singba amasung Argentina gi left wing vice president Cristina bu Hatnaba honakiba mikup adu utle aroiba mikupta Nongmei adu kapa yakhidai president aduna Nongmei adu maru manga hanbani haikhe Argentina na democracy da amuk halakiba matungdagi aikhoina thengnabada masina khwaidagi sathiba thokdokni haina mahakna haikhe vice president Fernandez de Cristina na corruption charge gi matangda wayan chathari amasung sogat pacha kayana magi Buenos Aires home mapanda punduna leiringaida attack ki thokdok adu thokibane video footage na vice president aduna mahaki sogat pasingda taramna oklingai mahaki makoktagi insi khara lapada nupa amana pistol ama paiba utkhe authorities na Brazilian na horak phamoiba chahi 30 ga manga surba miyoy amani haina saktakpa mihatpa du police na thuna phaki amasung khulai adu sumunke oja singi khongjang maram cha de RMSA amasung SSA oja oirambadagi Lainga ki education department ki makhada absorb tawkraba oja singna haujik changsaliba khongjang asi maram chade amasung masi mairoi singi interest natte haina Manipur Lainga ki education S ki deputy secretary Elangbam Sonia na khuyak pidu na thadorokpa cherola mana haire cherola duna hai SSA primary amasung upper primary oja sing amasung RMSA graduate oja singi tolob asi hana de India Lainga ki Ministry of Education na pibane oja sing asigi tolop pinaba central government na pirakliba senpham asi sisinabaga mari leinana state finance department na office memorandum ama chaliba chahi asigi May 10 da thokhe masigi senpham asi anuba head of account amada reflect tawgani amasung India government na fund thadoroktaba senpham adu India laingak na sisinabagi ayaba piganai masi oja singgi department of education s ki yaifana ba yenglaga lakholakpa khongthang ne loinana laingak ki employee sing adu da thagi tolop kaidana phanganba yanaba laukalakpa khongthang ne masi India laingang lep kiba fan thadokpagi anouba mawong adugi matungina chatharakpane finance department ki office memorandum aduda panbagumna masina sel pithokpa reimbursement amasung tolo pithokpagi senpham sing book tawbada hena khumang chawsilanga ne finance department na thokliba office memorandum asi education department na tana tolop ki senpham yauriba central scheme khudingmakta panba yabane Asaba MBBS doctor amagi clinic tanupi ama sibadagi miyoy adu police na fagat khray Noida da chalaiba
IBF Center amagi makok oina leiba miyoy ama MBBS pass tawre haibagi asaba degree certificate amaga konana police na phagat pangamkhre maki clinic adu da layang ba lakibe anaba nupi ama mahakna thawaidaba amadi aranba mongda hidak tharubadagi sikraba matungda police na mahakbu phagat khibane police na phongdokhibagi matungina Priyaranjan Thakur haina khangnaba accused aduna semjin sajinba MBBS ki certificate faiduna clinic adu chalaidambani haikhe haukiba tha niromgi mamangdagi hauna laikhidrabe Lalita kaubi nupi adu Priyaranjan Thakur ge clinic ta hek laktuna masala yengkhibane haukiba August thagi taraga mapanda nupi asina Priyaranjan gi clinic ta ikon konbo oina laktuna checkup sathakibane hairiba numit adumaktada khadrak tawduna doctor saramba miyo yasina nupi adubu thausabi amade mahaki center aduda emergency services ki khudong chaba mata phangdaba maramna nupi adu wantharakuna aruba phibamda leirakhe mahakpo imung manunggi miyo singna bisrakta leiba reality hospital da khudakta pukhatke laibak thibade nupi adu August 13 laikhide hainasu police na phongdokhe laikhidrabi nupi adu gi mapuroibana police ta thangalakhiba complaint amagi matungin na Bisrak Police Station IPC ki section 304 amasung 338 ki makha da case ama register tawduna thijinba hawrakhibane adugi makha tarakpada haukiba August 19 da Priyaranjan Thakur fagat khe mahakna masamak Bihar da leiba Bhupendra Narayan University dagi haukiba kumsing 2005 ta MBBS degree fanglakhibani hainasu victim gi imung gi miyoi singda utkhi hainasu police na makha ta khe aroi bada tabi ri bapum namakpu thagachare